Honorable Union Home Minister Sri Amit Shah Mahakna Pikiba interview amata pikiba statesman aduga mari leinanani Manipur ki haujik leiriba nongma kangdana thoiba awaba anaba misimina Manipur ki turmoil situation violence masi statement se hek May tha 2023 degi piriba statement se sum hong duna lakpase Honorable Union Ministers amasung state ki Honorable Chief Ministers su adum hong duna lakpase masiga matangni aduna maram warkanda masigi aikhoi gi Manipur gi hojiki leiriba violence ahanbada Honorable High Court ki order amana EST demand tawbadagi order Honorable High Court ki order ama pibadagi masi irang tholimne na Union Minister na thamgre Parliament dasu thamgre adagi amu leiriba masi aikoi gi illegal immigrant na masi thokhan bani haina Parliament dasu adusu amu thamgre aduna press ki statement kaya dasu Honorable Home Minister Amit Shah na thamgre aduga amu ngahansi India Today gi akoi gi interaction interview exclusive interview amada mahakna Manipur da thoiba thodoksi akoi community ani khanabagi thokpani amu na version si hongak pase masi na maram moirkanda masi yamna laibak thiba haibatare aduna keep on changing the versions masina akoi da embarrassment ama piba thohale Manipur gi parja punamakta Maramasina mahaki statesman community ani adi conflict thokpani ethnic conflict thokpani haidana haibasi masi self contradictory oi han ngahak leitana hongba wafam sina aikhoi gi parja punamakta solution si masi kramaina shanti ji hanjalakadamno karambada issue si paikhalaga thoiba thodok si karambada government central government amasung state government na paikhalaga masi solution ama adagi masi shanti hanjalhalakadagi haibasi Honorable Amit Shah gi clear aikhoi gi step ama adagi vision dama leitabadauna asum hek hawbadagi 2023 dagi hongaga sum lakpase masi masa matondana haijari basi hongduna ngangakpasina self contradiction ama aikhoi na ui adagi amu Honorable Chief Minister na hairiba Manipur gi thoiba aikoi hojik leiriba aibaktiba aikoi gi unprecedented aikoi gi violence turmoil violent situation je masi amu aikoi gi Honorable Chief Minister na su ngasai gi masi illegal immigrants na thohan bani amu haire adagi di amu mahakna admit tawre law and order si collapse tawbadagi ni amu hai aduna aikoi gi 2023 dani adagi amu intelligence ki lapses leibadagi ni amu haigre then amu ngarangi akoi gi Bijoy Divas ta mahakna amu haujik leiriba home department da gi makhada leiriba home department gi leiriba intelligence department sina intelligence ki leiriba home department ki makhada leiriba sina tha tra manga 15 months se akhoi gi chief minister da akhoi gi home gi portfolio su file ba sida 15 months si intelligence na report pirakti haiba aduna masi su akhoi gi amuk home department si masigi administration si total failure laiba intelligence department ki lapses laiba haibasi aduna amuk akoi gi illegal immigration na thohan bani amuk haiba masisu self contradictory oiba aduga amuk self confusion sam lakba masi kanano who is he who is the ministers who is the chief ministers Mahaksi Khangtab irresponsible statesman oiba aduna it becomes a self confusion
kanana responsibility pairi home kanana pairi adagi home portfolio si kanana chief minister na pairi bra paidabra haiba khangdabadawna aduna masigi intelligence department ki report chi thatra manga mangonda piraktre agency kharana ngasai lan center the report pire who are that agencies kana no agency sing so madu state ki agency ra center ki agency ra masi su khangdaba aduna honorable Amit Shah's home minister's self contradiction he maki statement kudimok se self contradicted oire honorable chief minister su self contradicted oire and also plus self confusion masaji asi kok ngawroba adegi gyan litrabadona tawbo statement amachung aroibadadi haiba wafam singsi asum 2023 dagi statement pigiba home minister na honorable chief minister na pigiba statement se tamna sum laithoraga aikhoigi haujikna at the end ethnic conflict ni hairakpase ethnic class ni hairakpase masina maram oirakanda masi chief minister su adagi honorable akoigi home ministers Amit Shah animak se amuk akoigi sigi contradicted oiro honorable union home minister ki statement ne adagi honorable chief minister ki statement ne animak se amuk contradiction tho self contradictory again amuk self contradiction between these home ministers and the chief ministers aduna haujiksi aikoigi ethnic conflict haina lakpasida ethnic class haina lakpasida sida masi honorable home ministers amasung honorable chief minister the la ibasi wafam di mangoda su 15 months out of this 19 months akoigi complete 19th month complete oigraba tha trampan sugraba sida tha trama mana intelligence report piraktraba who is also holds the home portfolio ana laiba pose ani si manungda di mari ama leinaraga karigumba outcome mama lakna ba embarrassment oiba narrative se keep changing the narratives aduna masigi aikoi ethnic class se masina hairaiba wafam se aroibada home minister na ethnic class na laiba wafam se what the home minister is going to do in the future tungda kari plan tawrakadurino what is the planning kari plan tawraka masi manipur gi shanti si lahangadurino haibo wafam se masi aikoi gi yamna awang bathaki question nama lakpa aduna masi punamaksi aikoi leiriba manipur gi fifam yam sathiba mongda ware adagi mafam khudimakta leiba ngamdraba department khudimakta paralyzed tawraba adagi mipum khudimaki akoigi hak leiraktraba mipum khudimak wa ngangba ngamaktraba mipum khudimak thabak tawbam khangaktraba mipum khudimakki senmit loan loina mangjella aba larik tamba satra singki asa leiraktraba adagi thabak phangbagi asa leiraktraba education sina aikoi samaj sida punamakse masi aikoigi matam gi imposition of aikoigi curfew adagi mayam sina uncertainty mayam ama tholakpasina aikoigi samaj sigi backbone oiriba education aikoigi phibam taraktraba adagi thabak pibagi wafam naha singi thabak pibam laiktraba mipum khudima criminalize tawraba aikoigi society sida yamna chaos thoglaba asigumba administration anarchy administration ama aikoigi government ama masi aikoigi leirakpasida honorable home minister amasu central government se masina aikoina masina taibadi manipur gi issue se serious oide masi shanti porokna bu honabada serious oide masidai sida nasung bide manipur gi entire citizens akoigi manipur gi parja khudi makse masidai sida wariba painful oiba adagi awaba relief camp de laiba parja singi naha singi hal singi adagi community khudi makta sokhaliba mayam se center government na karimta nasung bide thoba ngahak ki adum awai akum parliament su inside the
parliament, outside the parliament, adum aikoi masi thoba khumba seriousness haibadumadi laitre. At the same time, the responsibility and accountability of the state governments is nowhere. Papam amatada akoigi state sigi laiba port punam se intelligence the home paiba akoigi chief minister na magi intelligence report se mangoda thatra manga phangaktraba aduga home administration lairaktraba direct center na masi control tawi haibatusu utlaba aduga agency mayam singsina ran report tawre chief minister ki power laitre haibasi masina hairaba aduga intelligence ki report to su mangoda pidana center da chatkare hairaba masi karamaina lenga kasi lamdam masi ki parja gi yenga masi nga khigedege jatha khigedege karambakanda santi porakadege adegi karambakanda ngasai gi aroibada contradictory oiba statement mayam singsina masigi santi si karamaina porakadoribuno adegi masigi settlement si karamaina lakadabuno haibasi parja khudimagna hangbada confused tawrba confusion statement of the chief ministers, contradictory statement of the chief ministers, ngasai resulting confusions to all the people of Manipur. Si mayam si koi thok tuna lairaba aduda di masi lairiba sarkar sigi lairiba paimi neriba honorable minister, honorable MLA Singh Delhi da loina lai thokraba kem tawdana laiga ka sida amaga chungsan natana thabak tawbugi wafam jomta leitraba matam gi adagi function program kaya da minister na chief minister gi mayok to open nanga aba adagi MLA Singh na sarkar sigi makha da lairiba singsina openly chief minister ki mayok ta nganga aba sarkar asigi mayok ta nganga aba sarkar asigi MLA minister singsina tongan bo wafam condition separation gi adu oiro demand mayam haira aba laibak asida karamba parja sing asa tawraga leigedege karamba political party singna shanti gi wari karmaina sagadege state government su initiate tawdraba center government su neglected oiraba aikoi kayam kuina shanti gi kholau shanti gi khongjang parja gi apamba mayam singsi kayam kuina lauduna haiduna leigedege somdadi lupa lising ama gi bak lut tawre adegi somdadi leiriba mayam singsi system mayam singsi loina fail loigre scheme mayam sing parja ta pigedaba center gi scheme mayam sing parja ta pigedaba yaudre misappropriation of fund, misuse of fund mayam se masini marak sida parja sing se wangang basu kibam thoe politician sing su wangang ba kibam thoe parja sing su wangang ba kibam thoe asugum balengak sidi amuk to huk udri asugum ba anarchy government sidi amuk to huk udri india da su leite manipur da su to udri aduna marak or kanda masigi statement of the aikoi home ministers, contradictory and the confusion statement of the chief ministers aikoi karamaina manipur gi parjana makhatana asigi lenga kasi asa tawkhitege shanti karam kanda porkadi achauba is a big questions. Thank you.